HEIROK APUNBA Club ki ani SUBA Mapok Kumon Thouram ga Loinana Maheiroi Amadi Shanaroi kayada Okpagi Thouram Amadi HEIROK Part 2 BAZAR UMANG LAIKOL ngarang Pangthokhre Thouram aduda Hianglam ACG MLA Dr. Yumnam Radisiam Ketrigao ACG MLA Sheikh Nur Hassan HEIROK ACG MLA Dr. Thoksom Radishyam HEIROK APUNBA Club ki President Wahingbam Jiban Amadi HEIROK Municipal Council ki Chairman Laistram Nungshishanana Maruoiba Mithunglen Singh oina Sarukyake HEIROK APUNBA Club Haudokpada Achoba Thodang Lauramba Laistram Mandiri photo da haikat lekat tamduna Haudokiba Thouram aduda HEIROK ACG MLA Dr. Thoksom Radishyam Nahai Club asi Laikai asigi Ima Ibil Singh na Luchinglaga Naha Kayana Lamdam asida Thokliba Irang asida awa ana taraba singda mateng pangnabagi pandamda safong lakhibane lan asina maram oiraga side roadagi thokpangamdana laikhiba khunja sing lauthokpada HEIROK miyam na laukiba thodang ngasisu miyam na kaudri lan asi khaktanatana lamdam ashida thokpa maihaulang pok amadi thodok wathok kaya da show club asina singthaningai oiba thodang kaya lokhi haujik oirakliba lamdam asigi fibam ashi yenglaga aikoina furup kanglop amadi political party ke khetnaba thamdana lairaba muthatnaba punna hotnaminaba se tangai fadabalei mashira club asina su thodang lawrakani haibagi thajabalei haiki thoram madugi sarukamoina Chahi asigi bosem amasung kosem na loba class 10 amasung 12 ki exam da mark wang na fangdana pass toraklaba national amadi international gi thakta lamdam asigi mai puraklaba Shanaroi Singh PhD fanglaba Maheiroi Singh MBBS tamliba Maheiroi Singh da achamba khudol piduna pokning thogatke akoi HEIROK kendra da laila su tamangam daba imung kayam le ramgani akoi HEIROK kendra da yum leitaba imung kayam le ramkini masi mayam sine akoi yakna masi gi akoi awana tabase masi kogan nawa lan ne akoi aseng lan masi ne akoi apun malukna soba daita lobira kanene khali lobira akoi leibiri ba akoi HEIROK praja mayam na amatoina puni na kana akoi HEIROK se sap manaba amatoiba adugumba leita laira yam kenadaba adugumba khungama adugumba kendrama ohen se hana soi mayam da apil tawjage apunba club na tawbirakpa thabak thoram khudingmakta ai isagi taraptagi ai imung manungi taraptagi angamba koi mating pangjagani